Thobal district ki manung chenalaiba Wangjing canteen da handakta nauna saba Maitai Huyen Langlon Sintam Sanglen Satjal Academy Wangjing branch ngasi Shang-Gakhre Universal Friendship Organization UFO gi Tentang Makhada pangthokiba thormaduda Wangjing tentha AC gi MLA Paunam Rosen 9 Thobal Wangjing tentha Zilla Parishad ki member ke Priyojit Wangjing GP gi Administrative Committee ki chairperson Tekcham Shumilana Mitunglen oina sarukya ke East Manipuri headquarter number 6 Hairok Jingdom Pok Battalion Taruk Suba Wangjingi Masha Sanglen Sangaba gi Thormadu MLA Paunam Rosen Luchingduna Satjal gi Firal Chingkhat ki Tungda Luchingpurel RK Manisna gi mafamda Ikai khumna bolaba matung mapungoiba thoram Wangjing canteen da leiba Haraubung da pangthokhi Thormadu da MLA Paunam Rosen hai ngasi Manipur da Tungda lakadaba kaya Satjal gi Luchingpurel RK Manishanana Mangjong nainaduna Pongdok lamlaba ngaktani haibase haujikta tapna khangnarakpagum tawrakli RK Manisnabu lamdam masigi Luchingpurel oina laibiramba amadi magi pauktak putung in ba haibase ekhoi pumna makilaibak fabane makhoigumba luchingba kaya lamdam asida thorakpa tangai fade ngasi lamdam asi afaba awonba lamdam ama ohengi hairabadi ai isa hana phaba ma change isagi lamgi mapudi ai isana oigadabani isagi iramdam kan ba haibase isagi thongni lamdam asigi luchingba singna su leibak kaningmagi wakhalon chenma mathautai haina mahangna phongdokhi लमदम सिगी लुचिंग ओरे ओरुरकन अखोना खल्लिसे आइगी लमदम से आइगी जाति से मतौ करम न कोइ कनबे यागदगी हाबि वखलो न कोइ पुथोक मसन अदुबु लेबाक अमगे लीडर म फबा मतमदा लेबाक तुगी प्रजा वेले नुमाइ लेबाक तुगी निथौदन फरबा प्रजा को न मखै निथौदन फत्रबा प्रजा सत फति अदु फाइदगी दरकार ओरसे निथौसि फबा दरकार को ममांग पालंबर चिफ मिनिस्टर सिना फबा क्या यावरे लेबाक चाहोंग होंग थबक मयाम फंबा लेकाय नतम इमु मनु थबक फंबा कया म यावरे को उग्रे अम फतबदा लेबाक से मई चाको से कोइ थेंगा रे